Laan manung haibase yeknaba maithiba pinabagidamak makhal-makhalgi lalong amadi namthaak kaya sijenai. Yeknaba mapangal sontahannaba, I masal khatnahanba thajanahandaba, Laan thaikhinaba hotnaba kaya su thoklibani. Trojan Husky wari ekhoi ayamana tare. Lalaksida maimin oiba yagani khanjaduna, adugumba wari ama ngasigi video sida puduna lakjari, punna khangminarase. April 13, 1943 ki anganba ayuktani. Jose Antonio Rey Maria Kaubangami ama Spain gi samudra torbanda nga fana bahidana magi hinaw machadu hontoklaklame nongthin nongmang manumit su oiba nga su amata fangdabagi inung nuwaitana leiringai karino khangdaba potlam ama tawraga leiba urakhe ahan madadi sa asibani khanlui adubu naksin lubadadi magi mihun haigatana chenkhatke tawraga leiramlibadu asiba hakchangne mana thingnarakliba asiba sidi achamba sunatte Ani suba lanjaw matamgi Khwai Chaoba Lounam-Namthaak aduni. 1942 gi ingthamtha se Hitler na Europe sin thungna takhairakpa matam oikhi. Nazi singbu maithiba pihaudragadi England su soidana yausillaktobagi fivam na leiramme. Hana lanjaw yaujaroi tawjaramba America su Japan na Pearl Harbor da landasalakpadagi Haujikti yaudaba yaraktre. Germany maithiba pige hairagadi makhoina mapandagi pusilakliba potlam singi lambi thingjinduna mapangal sonthahalaga Laan si tensin bayagani khanglagasu thabak oina pangthokpadadi yamna luramme. Maramdi German engineer sing malemgi khwaidagi aringba ahiba sing ngaktane. Lam machet ama hek khudum chanbaga Laanban sajilaga makhoibu soknariba Allied power singbu yam tamthina takthokpa ngamkhe. Adubu Mediterranean samudra torbandadi Laanban laiba amadi German singna ngak senbagi chang khara watle. Maram sina Hitler dagi Europe munnabagi damak Italy lausin batangai fadaba laikhe. Italy lauge hairagana Sicily romdagi attack amuk tawba mathau takhe. Sicily gi maru oiba yam strategic oiba sinasu ithat sida ally singna landarakpa yai haibase Hitler yam munna khanglamme. Allied powers na Italy gi mahut Greece ta oina Laan taraktore malhannaba idea amakhak British Intelligence Agency MI5 na puthorakhe. Masina kariguma mai paklagadi German lanmi sing Greece lomda oina thomjin khrani asumna Sicily hundoklamningai da ally singna changsinnabagi plan ne. Masigi plan si semnaba kari tawsige kop chungsinnabadi yawba Charles Chumley na Lanjaw horakpada yenkhiba top secret memo duri yawkhiba film gi wari oiba yadaw manba idea amakhak ningsinglakhi. Masi sasinaba fake document mayam ama hapchillaga yeknaba romda langsinbagi plan ne. Spy movie ga manli soidana fawbiramba yai. Memo du ikhiba nupadu Lieutenant Commander Ian Fleming ne. Ian Fleming haidi atay kanasu natte James Bond novel series iraktoriba writer masamaktune. Lanjaw manungne asiba hakchangi awat palaybadi natte adubu siba kuidriba lanmi oiba yabagi leng oidawba mari matana su claim tarak oidawba hakchang ama hek fangbadudi tarairamde 1943 da chap chanaragadaba hakchang ama leire haina paulakhi asibadu Glander Michael Goba mayum leijadaba chakni finiba nupa ama khaki oiramkhi January 13, 1943 da Glander soibadagini khangde thawainani khangde uchi hidak tairaba WT chabadagi sikhibane matamdugi forensic tech kaya chokhathriba oibana uchi hidak chabadagi sikhiba mi ama irang naraga sibani haina malhanba adum lairamme Glander gi hakchang un sizinaduna thamlagasu tha ahum manungda sizinna haudragadi lawba yararoi Operation Mincemeat haina tholaba aronba plan sibu thabak oina pangthokliba event Montegu amadi Chumley na Glander gi anoba identity ama German singna thasagadaba mongda sagatki British ki Royal Marine officer ohelasi khanaki maramna makhoi gi uniform line fangba adunane ahanba uniform du sizinarba malhanaba Chumley na tha hum chupa nungtigi set chaduna mathalamme Royal Marine singi marakta Captain gi rank oibeyaba khwai kaunaba ming William Martin si oina tholasi lepnaraba matung magi ID card sanaba amuk tawkhi Glander gi asiba hakchangdugi photo oina sizinabadi yadrabanina atopa department amada yawba Glander gi yam manaba nupa amagi photo oina sizinakhi moina kupthabagi changsi karai faw kupthakigeda William Martin na set tawriba underwear du faw yongna plan tawkhi
मरमदी ब्रिटिश मिलिटरी ऑफिसर सिंगना सेटनब अंडरवेयर से UK दगी रेशन तौरगा पीबने हाइदी दुकान अमा हेक्तदगी पंगलै लेरगा सेचिन बीबे यादे हाइबने खुदिंगमक फजना प्लान तौरगा करिसु लेतबा मनुंग फी अमना सोयहनबगदी यादबनिना अंडरवेयर गे अमुक सिनबा हौरकलमे ऑफिसर अमतना डोनेट तौबिरक्तबदगी इकुई कुइद्रंगै ट्रक एक्सीडेंट अमदा सीखिबा मथक थोंगबा अमगिदु मखोई इमुंग मनुंगदा हाइनरगा लौरुरे सीरियस ओइबा माइफम पुबा ऑफिसर खरा लागा सीख्रबा नुपादुगी अंडरवेयर लोगे हाइबदुदा करी खनलमगदबनो हाइबदुदी खंगद्रे अदुबु मखोइना पीबदी पिरक्खी मथौ ताबा पोलमसिंग खोमजिनबा लोरबनिना हौजेक भाबना सागतबा लैसु लेतबा विलियम मार्टिन गी पुंसी रोमदा अमुक माइ ओनसिलक्लमे विलियम मार्टिन nga फाबा पामजाबा सेल सिजिनबा हैतबा लोन अइबा ओजनिंगलंबा रोमांटिक ओइबा नुपा मलहलसी खनखे मलहदौरिबसिना विलियम मार्टिन गी फुरित खाउदा हापचिन खिदौरिबा पोचै मकुप मतासिंग अदुदगिने फुरित खाउदा यावबा चेजेटपु ओइरो बिलबु ओइरो संफा पिन चुरुप असिना चिंगबसिंगसे पॉकेट लीटर कवे विलियम मार्टिन गी पॉकेट लीटर ओइना याम स्ट्रेटेजिक ओइबा मोंगदा मखोइना हापचिन खिबसे मागी फेक मिलिटरी आईडी थिएटर चलुबगी चेजेट एंगेजमेंट रिंग लेरुबगी बिल बैंक तगी थारकपा ओवरड्राफ्ट तारे हाइबगी चिट्ठी मागी हाइनदुना लेरबी नुपी पैम गी फोटो अमदी पैम न मंगोंदा इरकपा नुंगशी चिट्ठी असिना चिंगबसिंगसिने एजेंसी दुदा सेक्रेटरी ओइना थबक तौबी जीन लेस्लीना मागी फोटो दु पैम गी मालहनबई दमक सिजिनहनखे अमेरिकन अमदी ब्रिटिश पुन्ना ग्रीस दा अटैक अमा प्लान तौरी मालहनबा जनरल दगी चिट्ठी अमसु इहलखे अदुगा चिट्ठी मरक अदुदा पा अमखक हापचिनखे असीबा हकचांगदु स्पेन न फंगलबा मतुंग ब्रिटेन दा सिनरकलबा कांदा चिट्ठी मरकतुदगी पा यौरमद्रगदी जर्मन सिंगना पाथोखरे मखोइगी प्लान सक्सेस ओइरे खंगनबने सोमदा लोइना सिनबा लोइसिलक्ले ग्लेंडोरगी असीबा हकचांगसु सुम फिवम सोकचिल्ला अबनिना थुजिनदबा यारक्त्रे UK की ख्वाई की फाउबर रेस कार ड्राइवर जैक हॉर्सफॉल नेकलगा मोटेगु अमदी जमलीना अरोनबा पोलम सिंगदुगा लोइनाना इंग्लैंड दगी स्कॉटलैंड यौनबा थिलहलखे सिदगी सबमेरिन अमगी खुथांगदा ऑफिसर विलियम मार्टिन स्पेन की तोरबान मनाक्ता अमुक थादरुदौरिबने मखोइना मफम से खल्लिबगी मरमदे लांजाउ सिदा स्पेन ऑफिशियली न्यूट्रल ओइना लेजरगसु मखोइना अरोनबा चे चांगसिंग जर्मनी दा सोइदना उटखिनि हाइबसे एलाइ सिंगना खंगे एप्रिल 13 1943 अंगनबा अयुक्ता मखोइना पामलिबा मफमदु यौरखी अदुगा चे चांग यावबा ब्रीफ केस तु मखुत पुनसिलबा मतुंग बॉडी दु इसिंगदा थाथखि मेजर मार्टिन की हकचांग अयुक के पुंग मापन मखाइमुक तारकपदा होजे एंटोनियोना थेंगनरखिबने ngami singna Spanish authority singda hakchang ama fangle pau piraba tungda authority sing aduna British consulate ta amuk khangankhe William Martin gawa officer ama sikhibigi pau British official channel singda hanana sandok hanle adagi mangon da sagon nakhiba briefcase tu pithok piru haina amuk haijarakhe briefcase handok piru taksilibase Spanish amadi German singna manungda aron ba yarum gani chingna handabane adubu Hitler da yenghanba nangdringeda pithok halakpadi yadabanina pangtak hek taksin basu yabadi natte amarom-dana amok document singdu British ke makhutta tek takai de yokre habasu Hitler da thaza handauribane document singdu lamakhangda mangkhi lakhiba oirade Greece da attack tawbagi plan Britain na cancel adum tawkhrani habase Hitler na soidena confirm thoe masi thokhan ba yadabanina German singna aronba method kaya sizinaduna chithidu pathoklaba matung yam hai singna envelope manungda amuk hapchinkhe Glendor gi hakchang autopsy tawbada Iraq narga sibanate hu charaga sikhibani khanglakpa yai adubu postmortem tawbada yawba operation Mincemeat ki maramda khangba British official amana autopsy du samjillasi haibada loinamakna yanarakhe numit kharani leiraga William Martin gi funeral ama tawbiraba matung Spain da lanmi amagi matik chaba ikai khumnabaga loinana lerol chankhe chayol amagi matung che chang singdu British ki makhutta sinarakle check tawbada chithi manungda padu di yauramdre padu yauramle haina sukhalase chithi du lon na pathokre makhoi gi khangjaba atai trick singdagi yam line faba ngamkhe 1943 da American amadi British ki apunba operation Husky haina mingthonba Sicily da chatharak palanda asida nonglei nungshit ti mayok nakhi dubu German singi akanba defense ti thengna khide maramdi German lanmi sing asom Greece lomda allied singna landarakani haidana fazana sem saduna ngairga lekhi bagine allied singna mi lising kaya sigani khalui amade jahaz chahumukti luplani parubane adubu mi lising amaga chamri khaktamak sikhi jahaz tarani thoi khaktamak mangkhe
ꯊꯥ 3 ꯆꯠꯊꯅꯤ ꯈꯜꯂꯨꯕ ꯀꯦꯝꯄꯦꯟ ꯅꯨꯃꯤꯠ 39 ꯇꯃꯛꯇ ꯂꯣꯏꯁꯤꯟꯈꯤ ꯉꯁꯤꯗꯤ ꯑꯣꯄꯔꯦꯁꯟ Mincemeat ꯁꯤ ꯂꯥꯟ ꯃꯇꯝꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯅꯝꯊꯥꯛꯅꯤ ꯍꯥꯏꯅ ꯂꯧꯅꯩ ꯑꯗꯨꯒ ꯑꯅꯤꯁꯨꯕ ꯂꯥꯟꯖꯥꯎꯒꯤ ꯄꯣꯂꯣꯏ ꯂꯦꯞꯄꯤꯒꯗꯕ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯇꯥꯡꯀꯛꯅꯤ ꯍꯥꯏꯅꯁꯨ ꯄꯥꯅꯔꯦ ꯀꯔꯤꯒꯨꯝꯕ ꯑꯣꯄꯔꯦꯁꯟ ꯁꯤ ꯐꯦꯜ ꯑꯣꯏꯔꯝꯂꯕ ꯍꯤꯠꯂꯔꯅ ꯌꯨꯔꯣꯞ ꯄꯨꯝꯕ ꯂꯧꯁꯤꯟꯂꯝꯗꯨꯅ ꯑꯅꯤꯁꯨꯕ ꯂꯥꯟꯖꯥꯎ ꯃꯥꯏ ꯄꯥꯛꯂꯝꯕꯁꯨ ꯌꯥꯏ ꯑꯗꯨ ꯑꯣꯏꯔꯝꯂꯒꯗꯤ ꯉꯁꯤꯒꯤ ꯑꯩꯈꯣꯏꯅ ꯈꯪꯖꯔꯤꯕ ꯇꯥꯏꯕꯪ ꯑꯩꯈꯣꯏꯒꯤ ꯄꯨꯋꯥꯔꯤ ꯄꯨꯡꯈꯦꯠ ꯈꯦꯠꯅꯔꯝꯒꯅꯤ